Sintha marai tingtokduna me se tawbiro he phabiro se moshi ure ase haiduna Sintha gi manakta changsilai Sintha shu Thanil na janglakpaduda pakhatpoi chakhomlom na chenkhri Thanil noktuna yenglaga lehawi khangmina ayengdi ainoina Thanil su noktana chaktu chaba changkhri puina chaktu harau harau chamina balore Sintha di mamaga kolik waram loishiminari kolik waram loishimaloraka Janita su mogi kada pothana bachangkhri Sintha su magi kada changai adubu Thanil di leramde mapan khibra khanduna kaishu khanjilude pungsungali haiduna Sintha larik pana batawri Somda Thanil sanaga phone wari sanari Thanil na Vai nang Manipur halanu itu sha hane dagi nang mishu khara changbaga amuk mun ki male dangi mongse aduna Mumbai de sum leiro Sanana yare ko yam paktre ai su ke village sumbagi tawone nongonda ada haifit fujabani he noi shaida Thanil na to adudane aina nang Manipur thola anu haise ada fagi ni nang bukyam kuina leikitoino matang tada shoidana thorani Thanil na adudi yam kuitre khara wali haiduni ne ada nangi khonjal se yam mainade hanadi nupigi khonjal da sumtar paira khangde Sanana mane ai fo isai thanda ai ne jade nupagi khonjal olapase yam paktabo Paida aine sumai bane ada mi machadi wadu makata banangde Sanana sat marak thatuna hai bai yar nangi wadu makata rano nang na haidingi da ai su kange nugai de bokem tawano aine nupa olena nangalap nawdo natte ai sa nangi marup sanadune sida walore Thanil karimata khumde tumina lei Sanana Bye. Ta join haise. Tai. Nikli ba khonjel na tapna khumlakpani. Sana shu Thanil kapi haiba adum khangi. Sana na. Bye. Nang adumai tongno. Ai ne na nangi khanbada wai. Tasheng na Manipur da halak ningtre. Nang na fawu da bachena da ai shu khange. Hojik su nang na khaliba nungai da pen da ba myam da ai ne loi ui. Se kem da kan gano ai leisidi Thanil tapna Vai ai kem khandeda ai gening ba pa ma thumdrabasu nangna thumida chapmane pentok patabane creative pile fare potha jaro naksu ko na mu pau faunarse ngai ko phone thambag yagiro nangna wakhal nungai ta phone thamgraga ai lefam khangde se no ba amta no mo ba aduga thamo natrati yaro ko ai kem ta tawjedi nangonda sum nungai ta basabagi wane wakhal yam nungai ne lei ko ihak nungai tresu itugi manakta ne leise aduna minute ama fabanate nang ta nungai ne leyo bondo shema brana nangonda fagi am tokitra kana khangi ai sinu pa olena nangna nupi on tor prasu ai ngonda leina ba kaina is minnai sidi nangonda lei tok saru nupa saraga sum lei serake shema bra thajadida Thajabiyu aseng mani haijori se nang na harabani na thajuba tare au Sanashu Thanil gi wakhal nungai na bahaiduna phagi tawraklibani ani dong hek karan ngangnaraga phone du thamnakhre ngasai dagi karisu khandaba saduna leirambani hojik Sanana phone thamkraba matungsida khanghaudana pukning nungsirei Atiyada thokliba tha thawan michaksingdu yenglaga awaba khara kawgadra khanduna yengjarui adubu hena pukning nungsihalle ngasaidagi thingatuna leiramba mitlugi pirang mahaksu mikupsida thingbinaba kana yauda madong chinthari tarakliba mitludagi pirangdusu teithokte mondrang amada masadu tauduna lei karomdagi khanghaudana lakpano mari makong samnadaba wakhal mayam amasu khanjinduna masana masabu hen awawa pichari Thanil mathanda choiro loli
ꯑꯩꯕꯨ ꯍꯤꯡꯈꯤꯗ꯭ꯔꯣ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯪꯕꯤꯗ꯭ꯔꯤꯕ ꯃꯤꯗꯤ ꯁꯔꯖꯔꯤ ꯃꯥꯏ ꯄꯥꯛꯑꯒ ꯍꯜꯂꯛꯑꯅꯤ ꯑꯗꯨꯒ ꯑꯩꯅ ꯇꯨꯞꯊꯗꯨꯅ ꯂꯩꯗꯣꯏꯕ ꯑꯁꯨꯛ ꯄꯦꯟꯗꯅ ꯍꯤꯡꯗꯣꯏ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯐꯔꯗ꯭ꯔꯥ ꯅꯠꯇꯦ ꯃꯗꯨ ꯌꯥꯗꯦ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯊꯃꯣꯏꯒꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯛꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯆꯟꯒꯤ ꯁꯛꯇꯝꯕꯨ ꯎꯈꯤꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯊꯃꯣꯏꯁꯤꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤ ꯃꯁꯤꯗ ꯑꯩꯅ ꯋꯥꯈꯜ ꯍꯟꯊꯕ ꯆꯨꯝꯒꯗ꯭ꯔꯥ ꯄꯨꯡꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯏ ꯁꯤꯟꯊꯥꯁꯨ ꯇꯨꯝꯅꯤꯡꯉꯛꯇꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗꯨ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯕꯨ ꯊꯥꯅꯤꯜ ꯆꯪꯉꯛꯇꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯁꯤꯟꯊꯥꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯍꯦꯛ ꯊꯣꯔꯛꯄꯒ ꯂꯩꯕꯗꯤ ꯎꯗꯦ ꯃꯥꯡꯒꯣꯜꯂꯣꯝꯗ ꯍꯥꯟꯅ ꯌꯦꯡꯕꯅꯤ ꯂꯩꯇ꯭ꯔꯕꯗꯨꯗ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯔꯛꯏ ꯍꯟꯗꯛꯇꯤ ꯎꯔꯤ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯪꯗꯨꯅ ꯂꯦꯞꯄꯤꯕꯗꯨ ꯁꯤꯟꯊꯥ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯊꯥꯅꯤꯜꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯇꯞꯅ ꯀꯣꯟꯁꯤꯜꯂꯤ ꯁꯤꯟꯊꯥ ꯇꯞꯅ ꯗꯥꯇꯣꯟ ꯁꯤꯟꯊꯥꯒꯤ ꯀꯣꯜꯂꯛꯂꯤꯕ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯗꯨꯅ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯇꯥꯏ ꯅꯪ ꯇꯨꯝꯗ꯭ꯔꯤꯕ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯗ ꯉꯥꯏꯔꯤ ꯗꯥꯇꯣꯟꯗꯤ ꯉꯁꯥꯏꯗꯒꯤ ꯆꯪꯉꯛꯇꯦ ꯀꯃꯥꯏ ꯇꯨꯝꯗꯣꯏꯅꯣ ꯍꯟꯗꯛꯇꯤ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯦ ꯊꯥꯅꯤꯜ ꯃꯄꯤꯗꯣ ꯑꯃꯨꯛ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯁꯤꯟꯊꯥꯅ ꯗꯥꯇꯣꯟ ꯅꯪ ꯀꯩꯗꯧꯔꯒꯦ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯐꯥꯖꯤꯟꯗꯨꯅ ꯊꯥꯅꯤꯜ ꯇꯞꯅ ꯈꯨꯝꯃꯛꯏ ꯗꯥꯇꯣꯟ ꯀꯩꯝ ꯇꯧꯗꯦ ꯆꯪꯉꯣ ꯅꯪ ꯇꯨꯝꯃꯨꯔꯣ ꯁꯤꯟꯊꯥ ꯇꯨꯡꯗ ꯂꯩꯔꯝꯕꯗꯒꯤ ꯊꯥꯅꯤꯜꯒꯤ ꯃꯥꯡꯗ ꯁꯠ ꯑꯣꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯊꯥꯅꯤꯜ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯗꯥꯇꯣꯟ ꯅꯪ ꯀꯩꯗꯧꯔꯒꯦ ꯁꯦ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯍꯥꯏꯌꯨ ꯑꯩꯅ ꯀꯩꯗꯧꯈ꯭ꯔꯒꯦ ꯗꯥꯇꯣꯟ ꯀꯞꯅꯕ ꯁꯦ ꯗꯥꯇꯣꯟ ꯀꯩꯗꯧꯔꯒꯦ ꯊꯥꯅꯤꯜ ꯀꯞꯅꯧ ꯇꯧꯔꯒ ꯗꯥꯇꯣꯟꯒꯤ ꯆꯅꯨꯡꯁꯤꯕꯤ ꯅꯪꯅ ꯗꯥꯇꯣꯟ ꯀꯞꯅꯕ ꯀꯩꯝ ꯇꯧꯗꯤꯌꯦ ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯉꯥꯜ ꯄꯤꯔꯤꯕ ꯃꯤꯁꯛꯅꯤ ꯑꯩ ꯉꯁꯤ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤꯕꯁꯦ ꯅꯪ ꯂꯩꯔꯝꯕꯒꯤꯅꯤ ꯅꯪꯒ ꯊꯦꯡꯅꯔꯝꯗ꯭ꯔꯗꯤ ꯗꯥꯇꯣꯟꯁꯦ ꯎꯕ ꯐꯪꯉꯝꯃꯣꯏꯌꯦ ꯁꯤꯟꯊꯥꯁꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯀꯞꯊꯣꯔꯛꯏ ꯀꯞꯂꯤꯕꯤ ꯁꯤꯟꯊꯥꯕꯨ ꯃꯥꯒꯤ ꯃꯊꯥꯅꯨꯡꯗ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯆꯟ ꯀꯞꯀꯅꯨ ꯅꯪꯅ ꯀꯞꯄꯗꯤ ꯗꯥꯇꯣꯟ ꯌꯥꯝ ꯋꯥꯏꯌꯦꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯦ ꯑꯩꯒꯤ ꯆꯟꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯗꯥꯇꯣꯟꯅ ꯍꯥꯏꯕ ꯏꯟꯕꯤꯅꯤ ꯀꯞꯀꯅꯨꯁꯦ ꯁꯤꯟꯊꯥ ꯀꯞꯂꯒ ꯑꯩꯅ ꯀꯞꯄꯤꯁꯦ ꯗꯥꯇꯣꯟꯒꯤꯗꯃꯛꯇꯅꯤ ꯑꯩꯁꯨ ꯗꯥꯇꯣꯟ ꯂꯩꯔꯝꯕꯒꯤ ꯉꯁꯤ ꯑꯁꯨꯝꯅ ꯍꯤꯡꯂꯤꯕꯅꯤ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯗꯥꯇꯣꯟ ꯑꯩꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯁꯤꯕꯤꯌꯨ ꯃꯤꯔꯥꯏꯒꯤ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯗꯥꯇꯣꯟꯅ ꯐꯥꯎꯔꯤꯕ ꯄꯦꯟꯗꯕ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯗꯥꯇꯣꯟꯒꯤ ꯊꯥꯖꯕ ꯑꯩꯅ ꯃꯥꯡꯍꯜꯂꯣꯏꯌꯦ ꯑꯩꯅ ꯋꯥꯁꯛꯏꯁꯤꯅꯤ ꯗꯥꯇꯣꯟꯒ ꯀꯩꯒꯨꯝꯕ ꯀꯩꯅ ꯇꯧ ꯂꯩꯔꯕꯗꯤ ꯑꯩ ꯁꯥꯏꯊꯅ ꯁꯤꯖꯈꯤꯅꯤ ꯑꯃ ꯃꯉꯥꯅ ꯁꯥꯈꯤꯅꯤ ꯆꯟ ꯁꯤꯟꯊꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ ꯗꯥꯇꯣꯟ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯑꯩꯁꯦ ꯅꯨꯄꯥ ꯅꯨꯄꯤ ꯅꯨꯡꯁꯤꯅꯔꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯈꯛꯇꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇꯤꯌꯦ ꯅꯨꯄꯤ ꯃꯁꯦꯟ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯃꯁꯦꯟ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ ꯃꯁꯤꯗꯤ ꯊꯃꯣꯏ ꯑꯅꯤ ꯌꯥꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯀꯅꯥꯝꯇꯅ ꯊꯤꯡꯕ ꯌꯥꯔꯣꯏꯌꯦ ꯌꯥꯔꯤꯁꯦ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯦ ꯗꯥꯇꯣ ꯂꯥꯜꯂꯦ ꯁꯥꯎꯔꯅꯨꯀꯣ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯅꯁꯨ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕꯅꯤ ꯂꯦꯞꯄꯤꯕ ꯈꯣꯡꯐꯝꯁꯦ ꯑꯃꯨꯛ ꯍꯣꯡꯂꯔꯣꯏ ꯄꯨꯟꯁꯤꯁꯤꯒꯤ ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯁꯨ ꯗꯥꯇꯣꯟꯗꯒꯤ ꯍꯦꯜꯂꯅꯨꯀꯣ ꯍꯣꯏꯕ ꯑꯗꯣ ꯗꯥꯇꯣꯟ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ ꯑꯁꯤ ꯑꯩꯅ ꯎꯈꯤꯕ ꯗꯥꯇꯣꯟꯒꯤ ꯑꯋꯥꯕ ꯁꯛꯇꯝꯗꯣ ꯃꯇꯨꯡ ꯑꯃꯨꯛ ꯎꯍꯜꯂꯛꯀꯅꯨꯀꯣ ꯑꯩꯁꯨ ꯌꯥꯝ ꯋꯥꯏꯑꯦꯕ ꯀꯣ ꯗꯥꯇꯣꯟ ꯁꯦꯕ ꯊꯥꯅꯤꯜ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯤꯟꯊꯥꯕꯨ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯑꯃꯨꯛ ꯊꯝꯃꯤ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠ ꯆꯥꯟꯅꯩ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯅꯩ
ꯊꯥꯅꯤꯜ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕꯗꯣ ꯀꯗꯥꯏꯅꯣ? ꯁꯤꯟꯊꯥ ꯏꯀꯥꯏꯅ ꯂꯂ ꯇꯧꯗꯨꯅ ꯈꯨꯝꯃꯛꯏ꯫ ꯗꯥꯇꯣꯟ, ꯑꯩ ꯇꯜꯂꯦ, ꯍꯩꯇꯦꯕ꯫ ꯑꯩꯅ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ? ꯑꯁ ꯗꯥꯇꯣꯟ, ꯑꯩ ꯇꯜꯂꯦ ꯍꯥꯏꯕꯅꯤꯀꯣ, ꯂꯥꯎ ꯆꯪꯉꯁꯦ꯫ ꯑꯣ, ꯅꯪ ꯌꯥꯔꯔꯣꯏ? ꯗꯥꯇꯣꯟ, ꯌꯥꯔꯦ, ꯅꯪ ꯆꯪꯉꯝꯃꯣ, ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯊꯥꯅꯤꯜ ꯁꯥꯎꯁꯤꯟꯅꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩ꯫ ꯁꯤꯟꯊꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯁꯧꯔꯥꯡꯅꯅ ꯍꯥꯏꯔꯛꯏ꯫ ꯄꯦꯜꯂꯕꯅꯤ, ꯑꯣ ꯌꯥꯔꯁꯦ, ꯇꯧꯔꯒꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯊꯥꯅꯤꯜꯒꯤ ꯈꯖꯥꯏꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯛꯏ꯫ ꯊꯥꯅꯤꯜꯅ, ꯁꯤ ꯇꯧꯕꯕꯨ ꯋꯥꯕ꯭ꯔꯥ? ꯅꯁꯥꯅ ꯈꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯈꯪꯉꯨ ꯍꯌꯦꯡꯗꯒꯤ꯫ ꯁꯤꯟꯊꯥ ꯃꯃꯤꯠꯇꯣ ꯂꯧꯊꯣꯛꯂꯒ, ꯀꯔꯤ ꯅꯨꯡꯇꯤꯒꯤ ꯇꯧꯗꯣꯏꯕ? ꯉꯝꯗ꯭ꯔꯁꯨ? ꯉꯝꯗꯕꯒ ꯌꯥꯔꯣꯏ꯫ ꯑꯗꯣ ꯄꯨꯡꯁꯤ ꯊꯦꯡꯉꯝꯃꯅꯤ, ꯆꯪꯉꯁꯤꯂꯣ꯫ ꯏꯃꯥ ꯍꯣꯏ ꯊꯣꯔꯛꯑꯗꯤ ꯑꯃꯨꯛ ꯈꯪꯈꯤꯅꯤ꯫ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄꯗ ꯀꯥꯏꯅꯕꯅ ꯍꯥꯟꯅꯤ, ꯆꯪꯉꯨꯔꯁꯤꯂꯣ꯫ ꯆꯪꯉꯁꯦ꯫ ꯑꯅꯤꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯨꯠꯀ ꯁꯝꯅꯔꯒ ꯅꯨꯡꯁꯤꯅꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯇꯤ ꯀꯅꯥꯅꯁꯨ ꯉꯥꯏꯕꯤꯗꯦ, ꯑꯍꯣꯡꯕꯁꯨ ꯂꯩꯇꯦ꯫ ꯍꯣꯡꯂꯤꯕ ꯍꯥꯏꯕꯕꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯈꯛꯇꯅꯤ꯫ ꯁꯤꯟꯊꯥꯕꯨ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯊꯥꯅꯤꯜꯅ ꯊꯤꯟꯕꯤꯔꯤ꯫ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯤ꯫ ꯁꯤꯟꯊꯥꯅ ꯍꯥꯏꯕꯗꯒꯤ ꯂꯤꯂꯤꯁꯨ ꯌꯥꯔꯛꯇꯨꯅ ꯑꯦꯂꯦꯛꯁꯀ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯅꯨꯡꯁꯤꯅꯕ ꯍꯧꯈ꯭ꯔꯦ꯫ ꯂꯤꯂꯤꯁꯨ ꯉꯥꯟꯕꯒꯤ ꯃꯃꯥꯡꯗ ꯌꯥꯒ ꯌꯥꯎꯅ ꯌꯥꯔꯤꯕꯅꯤ꯫ ꯑꯍꯥꯟꯕ ꯉꯥꯟꯕꯕꯨ ꯈꯟꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯉꯥꯟꯕꯒꯤ ꯃꯑꯣꯡꯗꯨꯗ ꯂꯤꯂꯤꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯦꯂꯦꯛꯁꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗ ꯇꯥꯟ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯌꯥꯈꯤꯕꯅꯤ꯫ ꯂꯤꯂꯤꯅ ꯈꯜꯂꯤꯕ ꯑꯁꯤꯒꯨꯝ ꯑꯦꯂꯦꯛꯁꯁꯨ ꯆꯞ ꯃꯥꯟꯅꯅ ꯈꯜꯂꯤ꯫ ꯐꯅ ꯅꯨꯡꯁꯤꯔꯕꯁꯨ ꯁꯤꯟꯊꯥꯕꯨ ꯐꯪꯂꯣꯏ ꯈꯪꯗꯨꯅ ꯃꯍꯥꯛꯁꯨ ꯃꯁꯛ ꯃꯥꯟꯅꯕ ꯂꯤꯂꯤ ꯑꯣꯏꯅ ꯈꯟꯈꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯃꯍꯤꯔꯦꯟ ꯍꯥꯟꯅꯒ ꯌꯥꯝꯅ ꯃꯥꯟꯅꯗ꯭ꯔꯦ꯫ ꯃꯥꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤ ꯑꯍꯣꯡꯕꯒꯤ ꯑꯍꯣꯡꯕ ꯉꯥꯛꯇ ꯑꯣꯏꯔꯛꯏ꯫ ꯏꯕꯦꯌꯥꯏꯁꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯖꯔꯝꯗꯦ꯫ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯗꯒꯤ ꯑꯋꯥꯕ ꯀꯣꯛꯇ꯭ꯔꯤ, ꯑꯗꯨꯕꯨ ꯃꯍꯤꯔꯦꯟꯅ ꯑꯃꯨꯛ ꯍꯦꯟꯅ ꯃꯊꯥ ꯁꯥꯍꯜꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯂꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯤꯔꯦꯟ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯃꯆꯥ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯄꯥꯈꯠꯇꯨꯅ ꯏꯕꯦꯌꯥꯏꯁꯨ ꯇꯨꯝꯗꯕ ꯃꯈꯩ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯉꯥꯏꯔꯤ꯫ ꯊꯥꯗꯣꯏꯁꯨ ꯃꯃꯥꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯇꯣꯏꯁꯤꯜꯂꯛꯄꯅ ꯊꯥꯗꯣꯏ ꯃꯧꯄꯥ ꯍꯜꯂꯛꯑꯝꯈꯤꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ꯫ ꯊꯥꯗꯣꯏꯅ, ꯍꯜꯂꯣ ꯃꯥ꯫ ꯇꯥꯏꯌꯦ, ꯅꯪꯕꯨ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯥꯅꯦ? ꯇꯨꯝꯗ꯭ꯔꯤꯌꯦ, ꯃꯃꯥꯁꯨ ꯇꯨꯝꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯏꯕꯦꯌꯥꯏꯅ, ꯇꯨꯝꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯊꯣꯏꯕꯅ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯕꯥꯏꯅꯁꯨ ꯁꯥꯎꯕꯗ ꯂꯣꯏꯔꯕꯅꯤ꯫ ꯃꯃꯥ ꯇꯨꯝꯃꯨꯔꯣ, ꯑꯗꯨꯝ ꯍꯟꯖꯔꯛꯀꯅꯤ꯫ ꯃꯥꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ, ꯁꯨꯝ ꯇꯥꯛꯅꯈꯤꯗ꯭ꯔꯕ? ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ, ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦꯅꯦ꯫ ꯏꯆꯥꯁꯤ ꯂꯣꯏꯔꯦ, ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯏꯃꯥ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ꯫ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯊꯣꯛꯈꯤꯕꯅꯤ, ꯆꯥꯛꯁꯨ ꯆꯥꯈꯤꯗꯦ꯫ ꯀꯥꯏꯗꯅꯣ ꯍꯪꯕꯁꯨ ꯊꯕꯛ ꯃꯐꯝ ꯈꯔ ꯆꯠꯂꯨꯅꯤ ꯍꯥꯏꯔꯝꯅꯤ꯫ ꯗꯨꯀꯥꯟꯒꯤ, ꯆꯦꯛꯀꯣꯟꯒꯤ ꯑꯇꯩ ꯑꯇꯩ ꯂꯥꯛꯄ ꯄꯩꯁꯥꯁꯤꯡꯁꯨ ꯀꯩꯗ ꯁꯤꯖꯤꯟꯅꯕꯅꯣ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ꯫ ꯅꯪꯒ ꯏꯕꯨꯡꯉꯣꯒ ꯑꯝꯇ ꯄꯨꯟꯅ ꯂꯥꯛ, ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯥꯒꯤ ꯑꯄꯥꯝꯕꯁꯦ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯩꯅ ꯉꯥꯡꯕ ꯁꯛꯄꯗꯤ ꯇꯥꯗꯦ, ꯅꯪꯅ ꯍꯥꯏꯔꯗꯤ ꯌꯥꯅꯤ꯫ ꯊꯥꯗꯣꯏꯅ, ꯍꯌꯦꯡꯗꯤ ꯑꯣꯄꯔꯦꯁꯟ ꯈꯔ ꯂꯩ, ꯑꯗꯨꯅ ꯌꯥꯔꯔꯣꯏ꯫ ꯗꯥꯆꯧꯁꯨ ꯁꯨꯇꯤ ꯂꯧꯕ ꯌꯥꯔꯣꯏꯌꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯅꯔꯒ ꯄꯨꯟꯅ ꯁꯨꯇꯤꯗꯣ ꯂꯧꯔꯒꯦ, ꯑꯗꯨꯒ ꯑꯩ ꯂꯥꯛꯅꯕ ꯅꯨꯃꯤꯠꯇꯣ ꯍꯥꯏꯔꯛꯑꯒꯦ꯫ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯊꯣꯏꯕꯗꯣ ꯐꯣꯟ ꯇꯧꯕꯅꯤ, ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦ ꯃꯁꯤ ꯑꯉꯥꯡꯁꯦ꯫ ꯑꯩꯁꯨ ꯇꯧꯔꯤꯕꯅꯤ, ꯄꯥꯏꯔꯛꯇꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯁꯨ ꯄꯣꯊꯥꯖꯔꯣ, ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯒꯦ, ꯑꯗꯨꯒ ꯂꯥꯛꯇ꯭ꯔꯗꯤ ꯆꯪꯉꯒꯦ꯫ ꯊꯝꯖꯔꯣ ꯊꯝꯖꯔꯣ꯫ ꯄꯨꯡꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛ ꯃꯆꯥꯅꯨꯄꯥꯗꯣ ꯍꯜꯂꯛꯃꯟꯗ꯭ꯔꯕꯗ ꯏꯕꯦꯌꯥꯏꯁꯨ ꯑꯣꯏꯔꯣꯏ ꯈꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯍꯤꯔꯦꯟꯗꯤ ꯌꯨ ꯇꯞꯇꯥꯅ ꯉꯥꯎꯔꯒ ꯁꯤꯟꯊꯥꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩ꯫ ꯋꯥ ꯂꯥꯡꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ, ꯂꯥꯎ ꯈꯣꯡꯕꯁꯨ ꯇꯧꯗꯦ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯁꯤꯟꯊꯥꯍꯣꯏꯒꯤ ꯌꯨꯝꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯅꯤꯡꯉꯝꯗꯕꯒꯤ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯄꯦꯟꯊꯣꯛꯂꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ
चिंबाल नामतंग फैतक चिंदुना याम लेमना मिनोक अमतंग नोई यू खरा ngawbaga wakhang mayamduna umbaga Mahiren Sintha gi thongawduda gari manungda dum uithakre Mahiren mikap thorakpada pung 3 makhairong taramle masadu itek-tek padawna tawi makutuna mamitung hak noraga phone gi screen du ngalaga pung kya tare haini yingi Osh kaino into misibo pung sidi nuandorina chichi gi su mama gi su Osh biskul miyam se ahi bungarang kiam ngawkrage migi thongal sida laaga tumisibo chalorage ngak lerdi mi waking chembelak narni Masadu Ganmin amata tazade hauji fawa tarang amada ichat padawna tawri mafamduda pantharudre yam thuna gari du start tawduna thawraga chatkre yam ngaliba oibaki lambi shu mi pakna chatte lalonbigi ayuk anganbagi gari khaktana tana aduna Mahiren gari dusu aroi bispritani thawraklibadu mana yum yorokpada pung 3 makhairong tari Magi mong khamana gate to sololamde gari to garage ta thojilamnaga yam tapna huran ba madawna lona changai Mama haukalab rahaina kuyingi aduga thumdu tapna hangduna makon thokanda magi kade tumina kakhatkri IBI su ngihaki matungda tumba hogalai mangon thoraktuna angan ba ma pukhurumjai leithorakpada machagi gari khamlibadu ure IBI na Chauba, nang butarbo. Chauba sutar duna thuri. Tai tema kidaw yargi nganda korishiba. Ategi na teda aikoi thoiba singarang pung kya dhalake nang bu khangobro. Ai di tum thakre ne khangodre. Chauba na Ash itema kwai di ngarang no aujik da leibani kuidre pungkhai fadribani. Ai di karam haini ngangna duinu khangdre. Nangna sukara hayu ai tumpham chapang khalaktrise yam kuire masana gyan tabadi yarabani adubu noma nomagi sumngau be hinjile